ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯊꯣꯛꯄ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯑꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯉꯔꯥꯡ ꯅꯍꯥꯟ ꯍꯧꯈꯤꯕ ꯇꯥꯡ 13ꯗ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯍꯥ ꯑꯃ ꯆꯍꯤ 19 ꯈꯛꯇ ꯁꯨꯔꯤꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯣꯍꯝꯃꯗ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯁꯥꯔꯚꯤꯁ ꯇꯧꯔꯒ ꯗꯦꯜꯂꯤꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯃꯥꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯉꯣꯆꯥ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯕꯗꯨꯜ ꯕꯥꯔꯤꯛꯁꯨ ꯀꯧꯕ ꯁꯤꯒꯨꯝꯕ ꯅꯍꯥꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯔꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯕꯨꯡꯗꯒꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯦꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯂꯥꯛꯍꯜꯂꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯐꯥꯔꯒ ꯊꯝꯍꯧꯏ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯃꯁꯤ ꯁꯤꯅ ꯐꯪꯕꯒꯤ ꯁꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒꯨꯝꯕ ꯅꯍꯥꯁꯤꯡ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏ JSC ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒꯤ JSC ꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯌꯥꯎꯕꯤꯌꯨ ꯉꯁꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯛꯄꯗꯒꯤ ꯁꯤꯒꯨꯝꯕ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯉꯁꯤ ꯂꯥꯛꯆꯕꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯦ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯤꯗ ꯃꯤꯌꯥꯝꯅ ꯁꯦꯝꯃꯤꯕ JSCꯒ ꯂꯣꯏꯅꯅ ꯋꯥꯔꯦꯞ ꯈꯔ ꯂꯧꯔꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯁꯤꯒꯨꯝꯕ ꯑꯕꯗꯨꯜꯂꯥꯁꯦ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯒꯩ ꯂꯤꯂꯣꯡ ꯅꯨꯡꯒꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯑꯗꯨꯝꯕ MD ꯃꯨꯖꯤꯕꯨꯔ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥ ꯀꯧꯕ ꯁꯤꯒꯤ ꯌꯨꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯇꯕꯁꯨꯝ ꯍꯥꯏꯔꯤꯕ ꯁꯤꯒꯤꯅ ꯃꯆꯦ ꯁꯤꯒꯤ ꯌꯨꯝꯗ ꯉꯥꯅꯨ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯀꯧꯔꯒ ꯃꯈꯣꯏ ꯃꯈꯩ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯦ ꯃꯁꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗꯨꯅ ꯐꯥꯔꯒ ꯊꯝꯍꯧꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝꯁꯤꯅ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇ ꯔꯤꯄꯣꯔꯠ ꯇꯧꯕꯅꯤ ꯐꯦꯃꯤꯂꯤꯒꯤ ꯁꯥꯏꯠꯇ ꯔꯤꯄꯣꯔꯠ ꯇꯧꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯊꯥꯗꯣꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯐꯦꯃꯤꯂꯤꯁꯤꯗ ꯅꯣꯡꯃ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 19ꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯀꯦꯁ ꯑꯃ ꯇꯧꯏ ꯍꯥꯏ ꯍꯥꯏꯔꯤꯕ ꯀꯝꯄꯤꯇꯦꯟ ꯖꯨꯔꯤꯁꯗꯤꯛꯁꯟꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯀꯦꯁ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤꯅ ꯉꯔꯥꯡ ꯐꯥꯎꯕꯁꯦ ꯃꯁꯤ ꯗꯦꯗ ꯕꯣꯗꯤ ꯐꯪꯕ ꯐꯥꯎꯁꯦ ꯁꯤꯕꯒꯤ ꯃꯔꯛꯇ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯃꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯅ ꯃꯥꯕꯨ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯂꯤꯁꯀꯤ ꯃꯊꯧꯗꯣ ꯆꯞ ꯆꯥꯅ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯗꯦꯗ ꯕꯣꯗꯤ ꯐꯪꯂꯕ ꯃꯇꯨꯡ ꯈꯛꯇꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯐꯥꯎꯏ ꯁꯤꯅꯤ ꯄ꯭ꯔꯖꯥꯒꯤ ꯃꯣꯠꯁꯤ ꯑꯅꯤꯁꯨꯕꯗ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯦꯟ ꯑꯦꯛꯌꯨꯖ ꯑꯣꯏꯔꯤꯕ ꯇꯕꯁꯨꯝ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯁꯤꯒꯤ ꯃꯁꯥꯅ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯃꯦ ꯔꯦꯞ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯆꯥꯔꯖ ꯑꯃ ꯊꯧꯕꯥꯜ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯋꯥꯀꯠꯂꯛꯄꯗꯒꯤ ꯊꯧꯕꯥꯜ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯗꯛꯇ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯒ ꯅꯨꯄꯥꯁꯤ ꯃꯥꯡꯈꯤꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯗ ꯁꯃꯣꯟ ꯄꯤꯔꯝꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯨꯂꯤꯁꯅ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯃꯝꯅꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯒꯤ ꯃꯊꯛꯇꯁꯨ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯐꯤꯌꯔ ꯑꯣꯏꯅ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝꯅ ꯈꯟꯅꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯋꯥꯐꯝꯅꯤ ꯂꯣꯏꯅꯅ ꯃꯦꯟ ꯑꯦꯛꯌꯨꯖ ꯑꯣꯏꯔꯤꯕ ꯃꯤ ꯑꯃ ꯑꯅꯤ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯛꯇꯅ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯔꯨ ꯑꯣꯏꯔꯤꯕ ꯀꯣ ꯑꯦꯛꯌꯨꯖꯁꯤꯡꯗꯨ ꯌꯥꯎꯗꯅ ꯁꯤꯒꯨꯝꯕ ꯃꯔꯗꯔꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯑꯣꯏꯊꯣꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯣ ꯑꯦꯛꯌꯨꯖꯁꯤꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ
कल्लग लेरी अदुगा सरेंडर तौर यारिबा मिसिंगसिनसु मखोई मरानसिंगदो मदु एक्सेप्ट तौबगी कन्फेस तौबगी वाफम लेत्रिबनिना मसी चपचाना मर्डर सिदा चेनबा अदुगुंबा मटिक चाबा एविडेंस लेरबा अदुगुंबा एक्यूज खुदिंगमक चपचाना आइनगी मतुंगिना बुक तौगदबनी विथिन पुंग कयानो मखोइना ngasa हाबदो अदु भोगे मनुंगदा बुक तौगदबनी हाइना डिमांड तौरी लोइना मखा तारकपदा हाइरिबा सिगी complete investigation से मसी यामना fear ओइगनी मसीदा करीगुंबा मखलगी manipulation अमा फावबा चंगहल्लोय हाइबगी चप चाबा लेंगाक्तगी थाजबा अमा मियाम द पीद्रगदी जेसी द पीद्रगदी इमुंग मनुंग द पीद्रगदी मखोय डेड बॉडी लौखिरोय अदुगा लोइना मखाताना मखोय एजिटेशन तौखिनी हाबा फिरेप चिलिंग असि मियामना लेपनरी बसी अदुगा मखा तारकपदा within the 15 days charge sheet submit तौगदबनी competent police ना अमसुंग competent authority ना charge sheet submit तौगदबनी मसिगे assurance मणिपुर लेंगाकना मियामदा पीगदबनी हाबा सिगे वाफम सिंगसिंगा सिगे मिफमदुना वारेप लौई हाइरिबा वाफम सिंगसे मसि मणिपुर लेंगाकना खोइना इकाई खुमना हंगचरिबदी ngasi मणिपुर दा थोइबा यामना तमथीबा यामना नुंगाइतबा क्राइम मियामसे मसि अखोइगे लेरिबा लो enforcing agency सिंगसिना यामना मिकुपना हम सिंगना timely मखोइगे तौफम थोपो मथौ सिंगसे मसि तौहन्निंगबगी अपामबदनी ngasi अदुंबा अब्दुल्ला लेखिद्रे अब्दुल्ला अमवन हलारोय तमसुंग लेहौरिबदी खुनाइसिदा सिगुंबा ताहैदबो उहैदबा येंबदा नुंगाइतबा थमोइ काइबा थौदोक सिंगसे कयाम कुइना मसि अखोइ थोकन खिसिगे मसि कयाम कुइना सिगुंबा वाथोक लानथोक सिंगसे अखोइ येंग खिसिगे हाइबदुनी मसि थोहन दनबगी अमत ngairaba फाइदगी मरुइबा पांबैदी लॉ एनफोर्सिंग एजेंसी ना टाइमली चपचाना मथौ तौबा इनिशिएटिव लौबिबा मसिनी हाइरिबा अब्दुल्लागी थौदोकसिदा लॉ एनफोर्सिंग एजेंसी की साइड तगी मियामना चममनरिबा पेंदबा मसिगी नुंगाइत्रिबा वखलवनसे मसि कोखननबा मणिपुर लेंगाकना थुबा मतमदा अदुंबा जेसी की मिहुत सिंगसिगा फमिदरगा मसि एमिकेबल सॉल्यूशन अबा एमिकेबल अंडरस्टैंडिंग अबा यामना फेयर होइना मिनुंगसिगा लोइनाना सुंसोय सोइदना पिबियु अमसुंग पिबिरकनी हाइबगी अचेतपा थाजबदु मणिपुर लेंगाकता थमजबगा लोइनाना वाफमसे मणिपुर लेंगाकता काइखुमना अखोइनासु हंगचरी अदुगा लोइनाना मसि फामिनरबा मतुंगदा वालोइ सिलम पुरागा मखा ताबा ड्यूरिंग द कोर्स ऑफ इन्वेस्टिगेशन याम फेयर होइबा इन्वेस्टिगेशन अमा तौरगा मसिदा चपचाना चेनरिबा मरा लेरबा मियोइसिंगचे मसि आइन ना पीबा आइन की फंगम थोकपा अदुगुंबा दंदिसिंगदो मदुदगी स्केप तौबा ngमदननबा मखोइबु चपचाना दंदी फंखिननबा अदुमा थबकमा लौखटननबा मणिपुर लेंगाकना अचेतपा फिरेपका लोइनना अदुंबा अवाबा तारबा विक्टिम फैमिली सिंगसिगी थमोइदा कंपेंसेट तौबोइना मसिगी थौरांगसि तौबियु हाइबा सिगी वाफमसे मणिपुर लेंगाकता इकाई खुमना हागचरी